Kukirom Nemcha Kipgen Habakpa Duga Nagaram Dagi Deputy CMC Habak Nemcha Sabo official late Dubo Awang Bong Natraga Koi Dikho Hapakayana Dikho Suda Wispinaba Magi Tonaba Dagi Home Minister Gidi Govindas Masamana Magi social media Facebook page Tagalakpusi and Aduna Lehori ba campus Siam interesting Kana Kanabu Hugi ministerial bird yoga the gay is not a arriba mo oidri say Bishojet lady among the Radi Sham lady the Quiki Hoy Hanek speaker embassy say the Brazil the Mona speaker we get drive to Yam arrival Duga Yamna Maru oidri Hoy Han Chief Minister Oramba and Birensi come in the lack of the Gesi Yamna Ruhomori Han Chief Minister do port to a quay minister the Handarak by Dudi I don't think Maduma Lakadu Mandi among Damasia Quay of course Rajya Sabha की MP ने था कि रगना कोई BJP लेवा central government सिना लेकर अंदा मासी center ने पूरा का अंदा से minister of state ने तो कहीं उमादा मागी level सी पुखल कदरा कदर करी तो रखते किसी तो कदाई दा हाने की chief minister ओरंबा and बिरेंसी कदाई दा fit तो रखते किसी ऐसी is a big issue नहीं मरुई ना कोई हाने chief minister ओरंबा दो कोई सोमला कंदा आसाम दा तोड़ेबा सोनोवाल दो आधा था कि बा मैं आमा दुगा सुना कंदा हेमंत विश्वास कि बा मैं आम सुलेख रहे ना किरण गिव मियंग दा हाने की chief minister and बिरेंसी करी ओने लाग पे आए है वो करी ओपन था मीटिंग स्वाइड दी किरण Masih tajir masih kau nak keringat mana Chief Minister waktu tu agar masih Raja Sabha sakit kedra hai bagi wapun memuka in tham jadi madom tarakadom mal. Ini kalau mana Aku koki gisu, maitai gisu, naga gisu, mayam singsi, loin magi yang kanda koki na pam dre, hana loin illa government Enhancement pedi aroi government siam tu makoi matik na tiada, hana hai gitu di summe. Adu aku na yunang kem sanda, aku Chief Minister hapaku matung da, aku na Govindas kontusum da, home pirak pas maina, hana kalam basi Chief Minister ki pam handa banda da bina tana, aku Cabinet Colleague Council manung sida aku Home Minister gumbung pira aga, mana tau numi ba takai ningi ba, narco terrorist ki, po illicit poppy plantation ki illicit trade business tau riba mayam, sumber mayam singsi ki po tak maha kesu power mapira kadra tau matam da maki matam du koi na ta seng na hare gadi madugi matam du tau wa horam posiki loina mi ta pira kada hai da am ta pira ki da bisi masi ju koi na traga mana law tribra hai ba maki lawjar roi hai ba pot leiba chala hai ba pot am ka wapam ka lai manung ge pot ri kon udabni na nanendra khamung ngamdre aduna karam film da kari orkani hai ba dikhang ngamdre ka su kujik si koi na chumba posi la ko tara gadi koi community me am khal sing su na ta ba pot ni na koi ta seng na hare gadi hojik makoi ni yan thoroi ba pot me am sing se koi maitai pangkal ki marak ta gi su ba koi ahum kari ahum sigi manung da taseng na gadi hana cabinet su puram ba kogi maruk nasiru ju dum yawi lirongi adu makoi ji hana puram ba cabinet puram de experience lai raba pot amasu oi banina independent karakpa asabudin na jaga kogi katikau kendra ki kogi kenogi nur hasal gi wafam natana koi na kitang keno mesure or kango gi marak ta masi nasiru hoi gasi ju cabinet amaga happy raga pira akande koi tongan ba furup kangluk mayam sing si punsil laga tasal laga lewak si apun bugi saktum ngang na bona bada tawraga su hena phena kalli aduga mayam sida daseng na haragadi ekoi musik hana gi biren pirak tawi matang ji kari no haibu butugi matang du de ekoi na masi ekoi na haibu da su wakal sagalaga haibu ta ga dum na lan ga do wapam mom laibni na yam sam na ri ta jina thambi pot ekoi na jo hana thamjagi ba pot mamang da masi pirak tawu da thoina lalhan da ba ya ba pot de ekoi Rajya Sabha ki MP gumbo oinaga sakki gadra haibagi pot amkha chingna badi lai aduna chapchana madugi pot khangde adu ba taragati ekoi haujik lemhori ba ekoi yelakwa post mayam singda minister ki post mayam singja se Radesam adagi koi Bishwajit adagi even hanagi speaker di atas yang mungkin di ma speaker ni lagi mana dum kan liem gadra na khali amuk minister ga puraga chat kadoi sorok pudi adana sigi pot sida koi na atop mayam le muri mayam si kamani yalakani adagi hana mamang digi yamna sangna wajara ka lakpada even ngarang sigi pota yumnam kem chano oire Nemcha Kipgen si oire Govindas si yaure haiba thangable assembly constitution gi koi tamo joi gi chinsi yamna sangna kar e adubu ek mana torubu jaga sing BJP maru hulak padai kopte hauraga ngasi fawdan laibak thiraga lakpa MLA amadi mahaksu oi adana makoi gumbaga si tanja bibum tholok tabra swai da haibasi achaw wahang amadi oi adana taseng na sigi posi da koino jitam janing badi politics is not a dirty game but politicians place is dirtily. That's why diapers and kind of politicians need to be changed very frequently. Kind of high, but there is no point. Hana no itaba, Kanaba, China, but Harum Nainaba, Port Mam, Tado, Arkanda, Ano, government, Nasi Saturday Pride Laga, Nasi evening boat to see him and Harry Potsing, she is quite a saying Hagadi, Makoi, Masiel say, Kogi, Yana Wakal Pictonaba, Adugata saying Hagadi, Amagaman, Kumbugi Manunda, Wakal Labagi Port Manda, Mayamon Prazan, Ulsi on the Bidanati Praza, Sinziga, Yam Taikuna, Kanona Pam, Tomana.
nang pami kaino chaw nang pamdrin kaino nang kaino haibasi mayam ju madu makoina makoi decision law makoina senggodamni but Praja ki public opinion comment mayam sing including CSO singi protest mayam sing sumba mayam IDPC ki steps return to their respective peno sing madu ki post sing khana bada hena madu mapung phana honam na hena koina biren ki person oiba kemchan ki person oiba adagi natraki speaker ki person oiba pot khana bada ki hena phagada na khalli adubu amakhakna akhoi Manipur si khudum saba loba yaba haiba yamna leiba adum mayam ama yauri sigi marakta su MLA minister oiba natra kahdo mayam gazum yarom moi haning ai te swai ste koi Manipur gi irang sigi pot sagat laganda akhoi vote lepkani irang sigi pot mai koi vote kamani haiba pot wakal donda tongan wakalon sagalubо mayam ama su ngasi dum opposition dagi khangde second taw dai khangde vote lemnem khangde singda tekpa mayam ama yaure habesti ngarang lautor declaration ma ek singa tae aduna koina dum haijabani BJP ki aham government formation tro podai koi BJP ki Congress ki Trinamool ki Samajwadi Party ki adugi ACPI ki wanatana BJP na aham Manipur government form tro podai miyo ani khakna taroga CM ki mathang de absolute majority ta ki aduna mathang lakadaba election sing 2027 na sengra natraga madi matung tara kudung president ulga je mu oji semal lamanga ale thugairaga mung tamaga CM na pot matam tarok matam da total majority dum prap eta 100 ta 90 plus ta phangibe pot da semak pagi yaba pot ring to bula habase oi thoi haini ngai chu leitaba pot um khak lae ba matang yauradi adu sigi post de koi praja koi na su tasengna leyak sasan ama party ama institution mana oining bamu ojerasnu aduna ekoi tasengna haragadi ekoi ujik makoina chaluba pot mayam singse Manipur de irang tholi pot se namthana bahona bada irang kana karong kana thui haibi matam koina haigatna kuki kanguni amna kanna irang horok pose tekta kara hana 1990 to 90 hauraga su October 1994 da ekoi Tamil district da civilian bus ama None to Impal Lapada, Makoi National Highway number 53 Sinam Kulda, Madu Interceptor, Koki Lala Nipu, Munamadu Kamakanda, Atopa Jungle Zagam, the Pusalaga, and the Pusalaga, Kenep Kanguna, Mighty passengers sing to Umda one allow Tolok Tentona, but the Potuda, Naga Kuntra, Mighty Manga, Nan Manipuri, Ani, Adoga Tarain, Toma, and Tina Soki Potuna, the Koki Naga classes, I do the Horaki, Adana. Armed terrorist groups in crime yam choba hamba hobos maina hobudna matang lakudna maduna kano je koina ngasi thengraga lako potne de koina haibane conflict cannot survive without a participation and no elected singda koina han release tam te yaw to be chobo potu ekoi ta sengna haraga di madu ngasi di koina ngasi government form tor abnina madu gi damakta silent oina laina bkhona bada madu gi pot to orba yain khaledra koina thamjagi bani elected mayam yaw do elected imungda yam nungai ta base ekoi ge hujikti haibi are government je form ta wi por amadala abrina amate yaud enter moduda koi thamin assembly constitution ki tamozoi gison ki manau nupa lebanon si ekoi classmate ni adu ma si yam tuminna moi koi ki koya thum paring du ma ji ki yam laga le me do man haiba koi chu mana tuminna marum de yauri se koi rele mar ta yauri ising ga yen dan tawri se koi ta seng ne koi na phona thulaga yaw bo se rele chatinga su masi ki post de koi ising gum yen da thok chare se kai no hai kan da koi ne yaru matam da yum da elected laibani na mayam na vote ki kada tawba politics ki tawbun hen ta hai gadra lana interpretation tawgadra haina haiba por wang ta yam no ai ta bung phau ge duna sigum ba dum Sumaina Yaubiramba, Tawiramba Yaw Singsequent Tagali, other loan a total phone, Levak elected Oigera, non elected Oigera, Yaubira Levak every issue, problem, crisis may am 60. I could put nothing, I mean, I'm a total Hibado. Going to see a Dumba, Yamna some of innocent common people, may am not Caliber Sumaina, elected Sings, and some man and a quite picture Kojin in Dragadi, I quite Tabuk to Wanga Moiko, quite Tomina, but Sangi Habase, and the Kimatang Segi, Kandaviragan, the Tabuk to Wheel, other India Constitution, Sumakatu to Warana, Huito Woman, what number 8 mayamam later exing to manungda Armed Forces Special Boy 1958 Unlawful Activities Prevention Act 1962 aduga Terrorist District Activities Prevention Act 1987 aduga Pota Prevention of Terrorist Act 2002 sinasing mayam later sing matakta 2023 irang manungdagi adu parliament su pass taroga yawgiba anauba law IPC CRPC within the ex mayambo madugi mahut chillaga BNS ki manungda channa BNS ki manungda 2023 section 113 the yawriba karigumba kanagumna threaten toroba in the unity integrity aruga security or economic condition of India state natraga any to strike terror in the people or public that over taragadi punishment PBI haiba pot mayam ama yawraga leirabanina masigi pot mayam singse masigi ek law leiribasing matungina madu ek tobiu Fabiu, Punbiu, punishment PBU, Hina Anova government the request of Janingi, Loina, unnatural growth
ꯑꯩꯈꯣꯏ ꯃꯃꯥꯡꯒꯤ ꯁꯦꯝꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯄꯨꯊꯣꯛꯅ ꯍꯣꯠꯅꯔꯝꯕꯗ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯏ ꯄꯣꯠꯁꯦ ꯆꯥꯟꯗꯦꯜꯗ 1969 2003 ꯐꯥꯎꯕꯗ 296 ꯚꯤꯂꯦꯖ ꯑꯗꯨꯒ ꯇꯦꯡꯅꯧꯄꯜꯗ 258 village adu Kangpopida 542 village adu Sosampurda 560 village hengale haibagi record puthuma report se masigi asumaran thido okanda masungba mayam singsina horofam oire ini lewak si da santi leitaba se and santi lehen se haiba taragadi lengangna hambada communication gi lambi thongi semba tarabasu madudi warasu nuaitrasu haina dum pang sana ba chatpa yai adu lewak sigi oiba potta ekhoi security da madugi external aggression internet disturbance thon nabagi damukta sila iba pot mayam sing si yam luba wafam mani ekhoi pulap manipur gi community mayam se madugu mapane thomjala busing dominate taroga chasal laga look khibi aba pot lebina masum basing ste hena focus piraga government gi ahamba priority se mock drill hairokta Kangpopi gi da natraga Susampur da koi nan army gi helicopter pai dan thada dana pera commando thadra ga tawkiba mock drill nataba asengba military crackdown tawuda center of the state animaki magi subject madugi pot fazana naina minaraga madugi potugi manung da yaba posting tawiu so ida politics ki political mileage kar launa bagi media da tholaga aranba achumba khangdana propaganda tawnaba hunabagi pot mayam jingje topiro aduga ekoi ta chengna ekoi media da tholaga ngasidi mayam khana haram bayai akangai cha ngang imyan je moi khran tholaga thabak yaw da hai bor wafum sing jo dum tamam yaw haningai leite adu suma pot mayam ju media gi discussion media da thin jaiba naina bada nungai taba wahang pakum khumna ba awai akum social media da tawani ba ticket oidaba news na asumba sara pa pot sumba mayam ju toksi aduga tasengna lewak sima seba tawge harbagadi kuki haiba maikum do madu laitaba poni tok piro nimsa Kipgen gera xyz gera any party da kara program gera mo bagi leibum to jaga du leibiro aduga makoi gi mung manungi magi better half singna madugi president chairman on leina rakanda natraga laitaba ju nang ba kangu singna leidiba lalawa singi nongoi berel matonda illaga lalawa singi wahi samarana harak pa potuna elected amana haibadadi madugi podun action lobu ya dawe moongda jiri incidents ta paulan hawkip na angang nupi ngang hapki mayam du laman kumuni haibu to lokata pot ka je ngarang maksu dum ko statement da government sembi yaro la lobo chamanan thola ablina makoi ga madum ba law and order nga ka do law and order nga poi mohota law sembi mohota law thugai da leiba kangu sing su subchani action lokata ba hona ba se handaki anau chief minister anau CM aduga atop magi cabinet colleague council mayam na paikalaga as per law of the land madugi pot example ro punishment yamam piraga yadina haiba poto khangan ba madi chummi madugi potuna ahamba prajana pamba khwari singthani ngai pot oigani maduga targeti praja miyamna exidri fawba ngadigi pota kut thangjan biramba kut tharamba kangu singse soidamaki pukhalaga thangalaga lengak sasan tobi kho ngakpi kho haina haigi gani pot paisa tingoi bor khomai mathau tade aduga tasengna paisa thadaraga bot leigani aduga ai mini yadabdo paisa na money is power, money can do everything ai paisa legadi bot lekodi khanba kangu su yadena lewak tagi grassroots tagi thabak tawdragadi hai pot khangan naba tabuk sibiramu ai koi tasengna hajik khalakpa pot singsdi sumba yain taga lanbe subject to correction oisi adubu BJP oina RSS ta yarokpa ikoi yumnam khem chane na ta adu tagadi RSS sai bese BJP gi su sukli adum pai bada achoba thongdang narom gane na khalli aduna sumba pot mayam background se yengna matam da BJP kyam nungsibano BJP ga chamina bo parent magi organizations mayam se kyam nangna bano BJP tang kyam dedicate tawba yae na khallaga migut se even miyam gi leader mikok oina khalai ba pot asugumna leader oi birba mayam singna miyam na kari pami miyam gi kokta kari leiri miyam gi damukta karam na kon gani miyam na ikoi khalamba wakal singsi ona taina da ikoi na hango kona rebisi sini ko tawhum to tabak sing koi tawwa howe tawbanye legizna bot matam nakpo tabi wafum natana bot kaba kada wafum natana kar juai kada juai lepter juai adabu miyam ge batabuk tawge ha pose tarpo matam da koi community lai kuding makki sigi pot ki aya da nungai tabu mayam ama se taba masu sangi adu community mayam sigi total participation tawna bai damakta su magi cabinet colleague council marakta tongan ba furu kangluki leader mayam sing sigi mature or mayam sing khangatpada mathau tai aduna boi khona ngai hajari ba mamang da su experience level long AC gi koi maru nasi hoi ga sumai pukatpa pami oi mana traga su se kano ketikau ki endagi anu razat bukakera natragana ekoi gi jiri dagi kara iba supporting bukakera haiba community si gi su ekoi ta seng ngai gi cabinet ki colleague council marakta da yahol laga thabak to matam da yam nungsi sanana ekoi amaga thongoi tang thoga ekoi thabak ki tawgada bani manung da losan ga thrum torga tawgada nati haiba gi example do yamna chamba
मियाम मरते याउबा देन हजिक मयाम फागी तौनबदि याउरई जगोई साबा कोई डांसर दा माइकल जैक्सन दा कोई सीएम पीरे अरो कुकी लम दा चटप ngamba hero da pidana kana da pini kuki lam da chatchiba potni si kaina haiba mayam tholi summa mayam singsi tol tawba phagi alagi karin kathaina manga wai si ko thing da zungam da pot ma lai adabu madagi pot mayam si de ko onjan raga me pung pudi mag awai khum tamna lai matam nate tuminna silent oina tawum thopo taruga lerama pota silent oina ngasi CM gi post pangraba phangaba ngasi yumnang khem chana silent oina tawum thopo thabuk taw dog thorum mayam sing ya thoga ningti jana modugi track to kahendana praja mayam gi adum matungi future gi yenga kanda ngasi ngak yaure ekoi ji lukki dore haiba sama si kan bona bada achaw thodang lobiro logane thajaba thamina tajira ismai thamjaki